ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯌꯥꯝꯄꯣꯛꯄꯤ ꯏꯕꯦꯜꯂꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯕ ꯇꯣꯛꯄꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯦꯝꯆꯥ ꯑꯅꯤ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯅꯥꯀꯟ ꯅꯥꯀꯟ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯃꯇꯝ ꯈꯔ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒꯕꯨ ꯊꯝꯂꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤꯒꯦꯅꯦ ꯃꯃꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯔꯤꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗ ꯎꯗꯕꯗꯧꯅ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯗꯣ ꯌꯦꯡꯉꯨ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯌꯨꯗ ꯊꯛꯇꯅ ꯉꯥꯎꯔꯒ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯗꯧꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯃꯆꯥꯅꯤꯅ ꯃꯌꯥꯝ ꯑꯃ 10-20ꯃꯨꯛ ꯄꯣꯛꯁꯤꯜꯂꯦ, ꯁꯨꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯖꯦꯔꯦ ꯖꯔꯥ ꯍꯦꯛ ꯆꯦꯟꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯒ ꯏꯃꯨꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯩꯔꯦ꯫ ꯏꯆꯥꯗꯣ ꯀꯨꯆꯨ ꯀꯨꯃꯦꯟ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ, ꯇꯥꯏꯐꯦꯠ ꯍꯦꯛ ꯇꯥꯔꯦ꯫ ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯗꯥꯏꯗꯒꯤ ꯃꯌꯥꯝꯅ ꯈꯟꯗꯣꯛꯂꯝꯂꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯏꯆꯥ ꯑꯁꯤꯗ ꯋꯥꯏꯊꯨꯡꯅꯔꯨꯏꯗ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯏꯆꯥꯒ ꯈꯪꯅꯖꯔꯝꯕ ꯃꯥꯂꯪꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗꯤꯅꯦ, ꯃꯇꯝ ꯑꯗꯨꯗ ꯂꯩꯖꯔꯝꯂꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯅꯥꯅ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯅꯝꯍꯥꯗꯨꯅ ꯊꯥꯖꯈꯤꯕ ꯅꯃꯥꯛ ꯅꯨꯄꯥ ꯑꯁꯤꯗꯤ ꯐꯖꯔꯦ, ꯅꯠꯇ꯭ꯔꯣ? ꯆꯪ ꯊꯣꯛꯑꯦꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯑꯔꯩꯕ ꯃꯥꯟꯆꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯍꯦꯛ ꯀꯥꯏꯗꯨꯅ ꯃꯌꯨ ꯊꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯋꯥꯅ ꯃꯆꯥ ꯑꯄꯤꯛꯄ ꯃꯌꯥꯝ ꯑꯗꯨꯗ ꯁꯨ ꯅꯣꯝꯂꯒ ꯇꯥꯟꯖꯕ ꯁꯦꯜ ꯑꯗꯣ ꯂꯧꯔꯒ ꯅꯨꯡꯉꯥꯏꯔꯒ ꯂꯩꯔꯦꯗꯅ꯫ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯃꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯥꯠꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯦꯀꯣ꯫ ꯁꯣꯏꯔꯣꯏ ꯉꯁꯤꯀꯣ, ꯏꯋꯥ ꯍꯠꯂꯤ ꯍꯥꯏꯗꯣ ꯊꯣꯛꯀꯅꯤ ꯉꯁꯤ꯫ ꯑꯩꯅꯦ ꯃꯆꯤꯡꯁꯦ ꯍꯧꯔꯛꯀꯦ ꯇꯧꯏꯀꯣ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯃꯃꯥ ꯅꯪꯁꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯊꯣꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯀꯟꯅ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕꯗꯤ ꯇꯧꯔꯝꯗꯦꯗꯅ꯫ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯐꯈ꯭ꯔꯕ, ꯃꯇꯣꯝꯇꯁꯨ ꯄꯣꯛꯏꯕ, ꯃꯔꯜꯅ ꯄꯥꯏꯔꯤꯕ꯫ ꯑꯗꯨꯗ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯊꯥꯖꯈꯤꯕꯅꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯊꯥꯁꯨ ꯊꯥꯖꯗꯦ꯫ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨ꯫ ꯅꯨꯄా ꯃꯆꯥ ꯑꯁꯤꯒꯤ ꯃꯒꯨꯟ ꯍꯥꯏꯕꯗ ꯅꯪꯁꯨ ꯌꯥꯔꯦ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯏꯔꯥꯜ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯇꯥꯍꯟ꯫ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯈꯣꯏꯁꯦ, ꯑꯣꯟꯊꯥꯛꯀ ꯑꯣꯟꯁꯤꯟꯒ ꯍꯩꯈ꯭ꯔꯦ꯫ ꯇꯥꯅꯤꯡꯗꯦꯗ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯏꯆꯥꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯙꯞ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯥꯎꯕꯤꯈ꯭ꯔꯕꯔꯣ? ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯂꯥꯏꯔꯗꯅ ꯑꯩꯉꯣꯟꯗꯗ ꯉꯥꯡꯕꯒ ꯆꯩꯕꯒ ꯅꯆꯥ ꯑꯁꯦ ꯌꯥꯅꯅꯕ ꯇꯧ ꯍꯥꯏꯅ ꯑꯩꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯕ ꯏꯆꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯀꯞꯇꯅ ꯈꯥꯡꯂꯤꯕ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯆꯩꯁꯨ ꯑꯃꯨꯛ ꯈꯥꯡꯕ꯫ ꯃꯇꯝ ꯑꯗꯣ ꯑꯩꯁꯨ ꯃꯩꯊꯛꯇ ꯉꯧꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯣꯏꯅꯦ, ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯉꯥꯡꯅꯗꯅ ꯍꯜꯂꯛꯀꯗꯕ ꯂꯩꯇ꯭ꯔꯕ ꯑꯁꯤꯕꯨ ꯇꯣꯛꯂꯁꯤ꯫ ꯍꯣ, ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯈꯣই ꯄꯥꯕꯨꯡꯅ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯕꯤꯔꯣ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯅꯃꯥꯛ ꯅꯨꯄꯥ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯏꯁꯨ ꯃꯌꯥꯝ ꯑꯗꯨꯒ ꯀꯩꯒ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯁꯦ ꯍꯥꯏꯕ ꯅꯪꯕꯣ? ꯃꯃꯥ, ꯅꯪꯕꯨ ꯑꯗꯨꯁꯨ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯒꯤꯁꯨ ꯁꯥꯒꯩ ꯅꯥꯇꯩ ꯄꯥꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯁꯨ ꯇꯥꯗꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯄꯨꯔꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯈꯠꯅ ꯆꯩꯅꯔꯒ ꯄꯨꯔꯛꯄ ꯇꯥꯔꯕꯁꯨ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ꯫ ꯃꯤꯒꯤꯗꯤ ꯅꯨꯄꯥꯅꯤ, ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯗꯣ ꯅꯪ ꯃꯨꯟꯅ ꯈꯟꯊꯧꯀꯣ꯫ ꯍꯣ, ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯥꯏꯅ ꯌꯦꯡꯂꯤꯉꯩ ꯏꯆꯥꯗꯣ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯕ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯑꯗꯨꯅ ꯁꯥꯒꯩꯒꯤ ꯀꯩꯒꯤ ꯑꯝꯇ ꯌꯦꯡꯕꯤꯔꯨꯔꯅꯨ꯫ ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛ ꯆꯠꯇꯨꯅ ꯏꯆꯥꯒ ꯏꯁꯨ ꯃꯌꯥꯝ ꯑꯗꯨꯒ ꯂꯧꯔꯨꯔꯁꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯃꯥ, ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯩ ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯉꯨ꯫ ꯑꯇꯩꯗꯤ ꯂꯥꯏꯔꯤꯅꯦ ꯃꯃꯥ, ꯅꯁꯨ ꯃꯌꯥꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨ ꯈꯟꯕꯗ ꯑꯁ ꯑꯩꯅꯦ ꯀꯣꯛꯀꯁꯦ ꯄꯨꯡꯁꯥ ꯁꯥꯏꯀꯣ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯗꯨꯛ ꯌꯥꯝꯅ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯕ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤꯀꯣ꯫ ꯃꯗꯣ ꯃꯈꯣꯏ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯍꯧꯅꯕꯤ ꯑꯣꯏꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯗꯗꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯕ ꯑꯩ ꯊꯦꯡꯅꯔꯛꯇꯦꯀꯣ꯫ ꯍꯣ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯄꯥꯝꯖꯅ ꯈꯟꯖꯕ ꯅꯆꯥꯅꯨꯄꯤꯒꯤ ꯁꯥꯒꯩꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯖꯅ ꯈꯟꯈꯤꯕ ꯁꯥꯒꯩ ꯑꯗꯨꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯍꯥꯏꯕꯤꯒꯅꯨꯗ, ꯄꯛꯆꯗꯦ꯫
ꯃꯥꯅꯤ, ꯅꯪ ꯑꯩꯁꯦ ꯀꯔꯤꯃꯠꯇ ꯀꯤꯗ꯭ꯔꯦꯅꯦꯀꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯅ ꯋꯥ ꯈꯔ ꯀꯟꯅ ꯍꯦꯛ ꯉꯥꯡꯂꯛꯄꯒ ꯈꯤ ꯂꯥꯎꯕ ꯃꯈꯩ ꯍꯦꯛꯇ ꯀꯤꯈꯤꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯔꯒꯦꯕ ꯍꯥ? ꯑꯩꯁꯦ ꯍꯅꯨꯔꯦ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯁꯤꯔꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯍꯣ, ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕ? ꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯦ ꯑꯣꯏꯔꯕꯅꯤꯀꯣ. ꯑꯣ, ꯑꯗꯨꯗꯤ ꯂꯃꯟꯁꯦ ꯈꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯣꯏꯅ ꯂꯃꯟ ꯍꯥꯞꯆꯤꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤꯅꯦꯀꯣ ꯅꯪ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨ ꯐꯨꯒꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ. ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ, ꯂꯥꯎꯅꯤ ꯂꯥꯎꯅꯤ, ꯃꯤ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯑꯩꯒꯤꯁꯨ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯍꯟꯒꯦ. ꯍꯦꯔꯥ, ꯀꯣꯛ ꯏꯟꯊꯨꯕꯗ ꯂꯣꯏꯔꯒꯗꯕ ꯃꯥꯅ ꯑꯐꯥꯎꯕꯒ ꯁꯥꯔꯗꯅ. ꯑꯦ, ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯑꯐꯥꯎ ꯁꯥꯖꯤꯟꯅꯔꯤꯅꯤ ꯍꯥꯏꯕ? ꯐꯩ ꯑꯗꯨꯗꯤ ꯑꯐꯥꯎ ꯁꯥꯕ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡ. ꯑꯗꯨꯒ ꯏꯟꯊꯨꯕꯗ ꯇꯨꯒꯗꯕ ꯑꯩꯁꯤꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯊꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ. ꯐꯨꯊꯕꯤꯔꯣꯅꯤꯁꯦ, ꯅꯪꯅ ꯅꯈꯨꯠ ꯄꯥꯟꯕ꯭ꯔꯣ? ꯑꯩꯒꯤꯁꯨꯁꯦ ꯏꯈꯨꯠ ꯏꯈꯣꯡ ꯃꯔꯤꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯥꯎꯖꯔꯤ. ꯑꯁꯨꯝꯅ ꯀꯟꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯏꯕꯦꯂꯩꯅ ꯃꯇꯨꯡꯗ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯄꯨꯔꯒ ꯃꯃꯥꯡꯗꯁꯨ ꯃꯆꯥ ꯑꯃꯕꯨ ꯄꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯅꯤ. ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗꯧꯅ ꯃꯨꯛꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯕꯦꯂꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯦ, ꯌꯨꯝꯗꯒꯤ ꯑꯁꯤꯒꯨꯝꯕ ꯂꯥꯎ ꯈꯣꯡꯕ ꯈꯠꯅ ꯆꯩꯅꯕ ꯃꯌꯥꯝ ꯑꯁꯦ ꯄꯦꯜꯂꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯄꯥꯕꯥ, ꯀꯔꯤꯅꯣꯕ ꯑꯃꯨꯛ ꯇꯧꯔꯤꯁꯤꯕꯣ? ꯍꯩꯃꯥ, ꯕꯦꯝꯃꯥ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯥꯏ, ꯌꯦꯡꯉꯣꯏ, ꯏꯃꯥꯗꯤꯅꯦ ꯅꯄꯥꯒ ꯀꯟꯅ ꯈꯠꯅꯔꯤꯕ ꯑꯗꯨꯗ ꯏꯆꯥ ꯂꯥꯛꯄꯒ ꯑꯃꯠꯇ ꯍꯦꯛ ꯎꯖꯍꯧꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯀꯗꯥꯏ, ꯏꯁꯨꯗꯣ ꯑꯃ ꯄꯤꯔꯛꯑꯣ, ꯏꯆꯥ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ. ꯁꯦ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯤ. ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯪꯅꯦ ꯑꯇꯩ ꯅꯆꯥꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯊꯅꯝꯃꯒꯦ ꯅꯪꯕꯣ? ꯏꯃꯥ, ꯌꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯣꯏꯅ ꯊꯅꯝꯂꯕꯅꯤ. ꯑꯩ ꯉꯝꯗ꯭ꯔꯦꯗ, ꯑꯩ ꯁꯤꯗꯣꯔꯦ. ꯑꯗꯨꯅ ꯃꯈꯣꯏꯕꯨꯅꯦ ꯑꯩꯅ ꯁꯣ ꯂꯣꯟꯗꯨꯅ ꯊꯅꯝꯂꯕꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥ. ꯍꯥꯏ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯅꯦ? ꯅꯆꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ. ꯑꯗꯨꯒ ꯅꯪꯅ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯅꯝꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ. ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ. ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕ. ꯑꯩꯅꯦ ꯈꯔꯁꯨ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯑꯉꯥꯡ 8ꯃꯛꯄꯨ ꯀꯅꯥꯅ ꯂꯣꯏꯅ ꯁꯦꯟꯅꯕ ꯉꯝꯗꯣꯏꯅꯣ? ꯏꯃꯨꯡꯁꯨ ꯀꯣꯏꯕ, ꯁꯦꯜꯁꯨ ꯇꯥꯟꯕ. ꯑꯁ, ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕ ꯖꯥꯠꯅꯤꯗ ꯏꯃꯥ. ꯅꯄꯥꯒ ꯑꯩꯈꯣꯏ ꯑꯅꯤꯅꯁꯨꯅꯦ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯊꯝꯕꯤꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯂꯤꯕꯅꯤ. ꯑꯗꯨꯝꯅ ꯇꯧꯔꯕꯅꯤꯅꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦꯃꯤ ꯅꯪꯕꯣ. ꯅꯪꯅꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯣ ꯈꯔ ꯈꯪꯍꯟꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ. ꯑꯁ ꯏꯃꯥ, ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ. ꯋꯥꯈꯜ ꯁꯨꯛꯇꯥ ꯇꯥꯔꯛꯑꯔꯣꯏ ꯃꯥꯗꯤ. ꯑꯩꯅ ꯍꯦꯛ ꯌꯦꯡꯁꯤꯟꯕ ꯍꯧꯗꯕꯗ ꯃꯥꯗꯤ ꯑꯗꯨꯝ ꯁꯤꯔꯒ ꯂꯩꯔꯝꯃꯗꯕꯅꯤ. ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯐꯅ ꯁꯤꯗ ꯊꯝꯗꯨꯅꯁꯨ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯔꯣꯏ. ꯃꯥꯁꯨꯅꯦ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯏꯃꯥ ꯍꯣꯏꯗ ꯆꯌꯦꯠ ꯈꯣꯏꯅꯔꯛꯀꯅꯤ. ꯄꯥꯕꯃꯛꯀꯤ ꯃꯇꯧꯃꯛꯅꯤ. ꯃꯥꯕꯨ ꯐꯨꯕꯤꯕꯗ ꯁꯣꯏꯗꯅ ꯁꯤꯈꯤꯅꯤ ꯏꯃꯥ. ꯍꯩ, ꯐꯨꯅꯒꯦꯔꯥ ꯍꯥꯠꯅꯒꯦꯔꯥ ꯃꯋꯥ ꯑꯃꯠꯇ ꯂꯧꯔꯨꯅꯨ. ꯅꯄꯥꯒꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒ ꯍꯥꯠꯇꯣꯛꯅꯍꯜꯂꯒ ꯐꯒꯗꯕꯅꯤ. ꯅꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯟꯈꯤꯕ ꯏꯆꯥꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯁꯦ? ꯑꯗꯨꯗꯤ ꯅꯄꯥꯅ ꯋꯥꯔꯛꯍꯟꯒꯗꯕ, ꯈꯪꯉꯕ? ꯀꯥꯟꯅꯗꯦ, ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯏꯃꯥ ꯂꯥꯛꯑꯗꯕꯅꯤ. ꯑꯗꯨꯒꯅꯦ ꯅꯈꯣꯏꯒꯤꯗꯤ ꯑꯍꯜ ꯂꯃꯟꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯣꯏꯕꯁꯤꯡꯗ ꯑꯣꯏꯅ ꯏꯃꯥ ꯍꯦꯛꯇ ꯍꯥꯏꯔꯒꯦ. ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯏꯃꯥ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯅꯪꯅꯗꯤ ꯀꯣꯝꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕ, ꯑꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ. ꯀꯗꯥꯏꯗꯒꯤ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯗꯕ ꯃꯃꯥꯟꯅꯕ ꯈꯔ ꯇꯤꯟꯅꯔꯒ ꯃꯁꯥꯁꯨ ꯃꯥꯡꯍꯜꯂꯤ. ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯔꯝꯕꯅꯤ ꯏꯃꯥ. ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯗꯕꯅꯤ. ꯏꯃꯥ ꯍꯣꯏꯁꯨ ꯈꯪꯉꯤꯗꯨꯅꯤ. ꯈꯪꯗ꯭ꯔꯦꯗ ꯏꯃꯥ, ꯃꯤꯅꯒ ꯄꯣꯠꯁꯦꯝ ꯅꯨꯡꯁꯦꯝꯒ ꯇꯧꯁꯤꯟꯕꯤꯔꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯑꯩꯅ ꯉꯥꯡꯕ ꯆꯩꯕꯕꯨꯗꯤ ꯃꯥ ꯀꯩꯝꯇ ꯁꯥꯎꯗꯦ. ꯑꯗꯨꯕꯨ ꯌꯨ ꯊꯛꯄ ꯑꯁꯤꯗꯤ ꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ. ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯐꯕ ꯃꯒꯨꯟꯗꯣ ꯑꯗꯨꯝ ꯎꯠꯊꯣꯔꯛꯀꯅꯤ ꯏꯃꯥ. ꯑꯗꯣ ꯏꯃꯥ, ꯁꯨꯃꯥꯏꯅ ꯌꯨꯔꯥꯏ ꯆꯦꯟꯕꯁꯦ ꯌꯨ ꯊꯛꯇꯅꯕ ꯀꯔꯤꯒ ꯇꯧꯕ ꯌꯥꯕ ꯂꯩꯕꯒꯦ? ꯀꯔꯤꯕꯨ ꯇꯧꯔꯨꯅꯦꯒꯦ ꯏꯕꯦꯝꯃ? ꯏꯃꯥꯁꯨꯅꯦ ꯅꯪꯒꯤꯗ ꯈꯟꯕꯗ ꯋꯥꯈꯜ ꯑꯁꯦ ꯅꯨꯡꯉꯥꯏꯐꯝ ꯁꯨꯡꯈꯪ ꯍꯦꯛ ꯈꯪꯗ꯭ꯔꯦ ꯑꯩ. ꯅꯠꯇꯦ, ꯅꯈꯣꯏ ꯅꯗꯣꯝꯆꯥꯗꯣ ꯃꯤꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯀꯩꯒꯤ ꯈꯔꯁꯨ ꯆꯠꯄꯅꯤ. ꯃꯉꯣꯟꯗ ꯑꯝꯇ ꯀꯔꯤ ꯄꯣꯠꯁꯦꯝꯒ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯍꯟꯁꯤꯔꯅꯦ ꯅꯪꯕꯣ? ꯍꯣꯏ, ꯌꯥꯏꯌꯦ ꯏꯃꯥ, ꯌꯦꯡꯊꯣꯛꯍꯜꯂꯁꯨ. ꯑꯩꯗꯤ ꯈꯜꯂꯛꯄ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯗꯤꯅꯦ ꯅꯪ ꯉꯁꯤ ꯂꯦꯛꯈ꯭ꯔꯣ. ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ
ꯅꯟꯗꯣꯝꯆꯥ ꯍꯣꯏꯒꯤꯗ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ꯫ ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯏꯃꯥ, ꯌꯨꯝꯗꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ꯫ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯏꯆꯥꯁꯤꯡ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯃꯃꯥ, ꯅꯃꯥꯅꯆꯥꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯕ ꯌꯥꯗ꯭ꯔꯦ꯫ ꯌꯨ ꯊꯛꯄꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯐꯔꯛꯀꯗ꯭ꯔꯣ? ꯇꯥꯅꯤꯡꯗꯦꯀꯣ ꯅꯈꯣꯏꯒꯤ ꯋꯥꯗꯣ꯫ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯆꯠꯂꯒ ꯅꯃꯥꯛ ꯅꯨꯄꯥꯗꯣ ꯂꯥꯌꯦꯡꯕꯤꯔꯨꯔꯣ ꯆꯠꯂꯣ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯐꯍꯟꯕ ꯉꯝꯗ꯭ꯔꯕ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯅꯃꯥꯛ ꯅꯨꯄꯥꯒ ꯍꯤꯡꯃꯤꯟꯅꯔꯨꯔꯣ꯫ ꯑꯩꯒ ꯏꯆꯥꯅꯨꯄꯤꯒ ꯏꯁꯨꯁꯤꯡ ꯑꯁꯤꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯦ꯫ ꯃꯃꯥ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃ ꯈꯠꯅꯕ ꯍꯧꯕ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯩꯃꯥ, ꯑꯩꯒꯤꯁꯤꯕꯨ ꯀꯗꯥꯏꯗ ꯈꯠꯅꯕ ꯍꯧꯔꯒꯦ? ꯑꯆꯨꯝꯕ ꯋꯥꯗꯣ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯗꯕꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅꯦ ꯊꯣꯏꯕꯕꯨ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯃꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯒꯦ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯉꯥꯎꯁꯟꯅꯔꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯃꯥꯛ ꯅꯨꯄꯥꯃꯛꯀꯤ ꯁꯛꯇꯥꯅꯤ, ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ? ꯇꯧ ꯇꯧ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯣ꯫ ꯍꯣ ꯇꯧꯒꯦ ꯇꯧꯒꯦ, ꯅꯈꯣꯏꯅꯦ ꯑꯃꯠꯇ ꯌꯥꯎꯕꯤꯔꯛꯀꯅꯨꯀꯣ꯫ ꯑꯩꯅ ꯊꯣꯛꯄ ꯂꯣꯏꯅꯃꯛ ꯐꯅꯅꯕ ꯇꯧꯔꯛꯑꯒꯦ꯫ ꯕꯥꯕꯥ, ꯑꯇꯩ ꯂꯥꯏꯔꯤ, ꯑꯩꯅ ꯂꯥꯛꯏꯁꯦ ꯐꯧꯁꯨ ꯂꯣꯛꯂꯕꯅꯤꯅ ꯀꯨꯝꯁꯤꯒꯤ ꯐꯧ ꯈꯔ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯩ ꯆꯦꯡꯁꯨ ꯋꯥꯟ ꯏꯃꯨꯡꯒꯤ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ, ꯑꯗꯨꯒ ꯅꯁꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯦꯡꯁꯤꯟꯕꯗ ꯁꯦꯜꯒ ꯑꯃꯠꯇ ꯀꯣꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯔꯛꯑꯣ꯫ ꯄꯥꯕꯒ ꯏꯃꯥꯒꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯅꯦ, ꯌꯥꯝꯅ ꯂꯧꯍꯧꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯁꯨ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯕꯗ ꯑꯩ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯄꯥꯅ ꯏꯆꯥꯒꯤ ꯁꯣꯏꯗꯅꯕ ꯄꯤꯒꯅꯤꯗ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯣꯏꯕꯒ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ? ꯐꯧꯁꯤꯡ ꯑꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯄꯨꯒꯗꯧꯔꯤꯕ? ꯃꯥꯒ ꯂꯥꯛꯂꯕꯗꯤ ꯑꯃꯔ ꯑꯩꯈꯣꯏꯒꯤꯁꯨ ꯁꯟ ꯒꯥꯔꯤꯁꯨ ꯂꯩꯔꯤ, ꯑꯁꯤ ꯃꯥꯅ ꯊꯧꯔꯒ ꯐꯧ ꯑꯗꯨ ꯄꯨꯈ꯭ꯔꯁꯨ ꯌꯥꯏ꯫ ꯕꯥꯕꯥ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤꯅꯦ ꯑꯩꯅ ꯉꯥꯡꯅꯔꯤꯁꯦ꯫ ꯉꯥꯡꯅꯔꯤꯉꯩꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯏꯔꯦꯟꯖꯅ ꯍꯥꯏ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯂꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯍꯧꯗ꯭ꯔꯤ꯫ ꯄꯥꯕꯅ ꯀꯅꯥꯅꯣ ꯑꯝꯇ ꯊꯤꯗꯨꯅ ꯐꯧꯁꯤꯡꯁꯦ ꯁꯟ ꯒꯥꯔꯤꯁꯤꯗ ꯑꯝꯇ ꯊꯤꯜꯍꯟꯕꯤꯔꯛꯑꯣ꯫ ꯑꯩꯅꯦ ꯅꯈꯣꯏꯒꯤꯗ ꯈꯟꯕꯗ ꯀꯣꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯃꯗꯨꯕꯨ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅꯦ ꯏꯆꯥꯕꯨ ꯁꯨꯡꯊꯥ ꯊꯥꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯃꯁꯥ ꯑꯁꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯃꯈꯩ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯑꯦꯅꯦ ꯊꯣꯏꯕꯗꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯥꯁꯤ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇꯦ, ꯑꯁꯤꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯄꯨꯟꯁꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯊꯤꯕꯣꯡ ꯃꯔꯤꯟꯒꯁꯦ ꯕꯔ ꯂꯣꯏꯅ ꯄꯠꯇꯅ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏ ꯋꯥꯅꯤ꯫ ꯕꯥꯕꯥ, ꯏꯃꯥ, ꯑꯩ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯈꯨꯔꯨꯝꯂꯤꯅꯦꯅ ꯇꯧꯔꯤꯗꯣ ꯌꯨꯡꯁꯤꯜꯂꯛꯇꯅ ꯁꯣꯛꯑꯅꯤ ꯁꯣꯏꯗꯅ꯫ ꯌꯥꯔꯦꯀꯣ, ꯑꯗꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄꯨ꯫ ꯅꯠꯇꯦ ꯊꯣꯏꯕ, ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯈꯔ ꯆꯥ ꯊꯛ ꯇꯧꯔꯒ ꯄꯪꯂꯩꯗ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯌꯨꯝ ꯄꯥꯟꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯏꯕꯣ꯫ ꯅꯆꯥ ꯍꯥꯏꯔꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯕꯒꯤꯁꯨ ꯅꯁꯥ ꯑꯗꯨꯗ ꯋꯥꯕꯤꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯜꯂꯤꯗꯨꯕꯣ? ꯕꯥꯕꯥ, ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯏꯁꯥꯅ ꯐꯥꯎ ꯈꯪꯗ꯭ꯔꯦꯗ꯫ ꯌꯨꯁꯦ ꯊꯛꯑꯔꯣꯏ, ꯃꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯕꯥꯕꯥ, ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯁꯦ ꯃꯥꯅ ꯀꯧꯔꯛꯄꯗꯧꯅ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯄꯨꯏꯅꯦ꯫ ꯑꯗꯨꯅ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩ ꯉꯝꯖꯗꯗꯨꯅ ꯊꯥꯗꯣꯛꯆꯗꯕꯅꯤ꯫ ꯃꯗꯨꯗꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯍꯧꯅꯕꯤꯅꯤꯅꯦ ꯏꯕꯣ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯟꯕꯗ ꯈꯔ ꯑꯗꯨꯛ ꯊꯛꯆꯕ ꯑꯗꯨꯗꯤ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯨꯗꯤꯅꯦ ꯄꯨꯟꯁꯤ ꯇꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯔ ꯊꯥꯗꯣꯛꯅꯕ ꯇꯧꯀꯣ ꯅꯪ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯪꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯑꯃ ꯏꯌꯥ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯕꯥꯕꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯗ꯫ ꯑꯩꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯥꯗꯣꯛꯆꯅꯅꯕ ꯇꯧꯖꯒꯦ ꯕꯥꯕꯥ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯂꯩꯅ ꯇꯞꯅ ꯁꯣꯟꯖꯩ꯫ ꯊꯥꯗꯣꯛꯑꯅꯤ, ꯍꯣꯠꯅꯔꯅꯤ꯫ ꯃꯃꯥꯏ ꯑꯁꯦ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯈꯤꯕꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯏ, ꯀꯔꯤ ꯉꯥꯡꯈꯤ ꯍꯥꯏꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯃꯥꯅ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅꯕꯨ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯌꯨ ꯊꯛꯇ꯭ꯔꯤꯉꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗ꯫
ꯃꯈꯜ ꯑꯃꯔꯣꯝꯗ ꯈꯔꯕꯨ ꯋꯥꯈꯜ ꯇꯥꯕ ꯌꯥꯏ. ꯃꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯔꯕ ꯃꯤ ꯑꯁꯤꯗ ꯉꯥꯡꯂꯤꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯅ ꯇꯧꯖꯔꯤꯅꯣ ꯈꯪꯗꯦ. ꯀꯨꯟꯖꯣꯅ ꯑꯃꯨꯛ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ. ꯍꯣ ꯑꯗꯨꯅꯤꯗꯅ ꯏꯃꯥꯛꯁꯤꯗꯤ. ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯌꯥꯔꯤꯕ ꯃꯈꯩ ꯌꯨ ꯊꯛꯄꯁꯦ ꯂꯦꯞꯅꯅꯕ ꯇꯧꯀꯣ. ꯍꯣꯏ ꯄꯥꯕ. ꯑꯗꯣ ꯏꯕꯦꯂꯦ, ꯀꯩꯅꯣ ꯅꯪꯅ ꯐꯧ ꯂꯧꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯒ ꯅꯇꯣꯝꯇ ꯑꯩ ꯉꯥꯏꯔꯝꯗꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤꯗꯨꯗꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯍꯣ, ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯅꯌꯨ ꯊꯛꯄꯗꯨꯅ ꯃꯔꯨꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ. ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ? ꯑꯗꯨꯒ ꯀꯔꯤ ꯇꯧꯕꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯣ? ꯅꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯅꯪꯅ ꯀꯔꯝꯅ ꯐꯧ ꯑꯁꯤꯕꯨ ꯍꯣꯟꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ. ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯑꯩꯉꯣꯟꯗ ꯈꯣꯡꯂꯨ ꯄꯨꯔꯧ ꯑꯣꯏꯅꯅꯕꯅꯤ ꯍꯥꯏꯅ ꯆꯌꯦꯠꯅꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ. ꯍꯣꯔꯦꯟ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯔꯛꯂꯕꯗꯤ ꯅꯪꯀꯣ ꯑꯩꯅꯅꯦ ꯏꯟꯊꯨꯔꯒ ꯊꯅꯝꯒꯗꯕꯅꯤ ꯅꯪ. ꯍꯥꯏ ꯏꯄꯥꯒꯤ ꯏꯕꯦꯂꯦ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯤꯗ ꯉꯥꯡꯂꯤꯗꯨꯕꯣ? ꯇꯧꯅꯨ. ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ ꯏꯕꯦꯝꯃ, ꯏꯄꯥꯅ ꯌꯥꯗꯦ. ꯐꯅꯃꯛ ꯐꯠꯇꯕ ꯑꯣꯏꯁꯅꯨ, ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯁꯅꯨ, ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ ꯏꯕꯦꯝꯃ. ꯑꯗꯨꯅꯦ ꯄꯥꯕ, ꯑꯩꯅꯁꯨ ꯐꯅ ꯏꯇꯠꯇꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯦꯂꯩꯁꯦ ꯁꯨꯛꯂꯧ ꯍꯦꯛ ꯂꯧꯗꯦ ꯄꯥꯕ. ꯍꯩ ꯌꯨ ꯉꯥꯎꯊꯦ, ꯀꯔꯤꯒꯤ ꯂꯧꯒꯗꯧꯔꯤꯕ ꯍꯥ? ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯂꯧꯁꯤꯜꯂꯒ ꯊꯥꯛꯀꯅꯤꯗꯤ ꯈꯪꯗꯦ. ꯑꯣꯟꯅ ꯇꯩꯅꯗꯨꯅ ꯃꯥꯅ ꯅꯪ ꯑꯣꯏꯅ ꯊꯥꯛꯂꯒ ꯂꯩ. ꯅꯌꯨ ꯑꯗꯨ ꯊꯛꯇꯕꯤꯗ ꯅꯁꯥꯒꯤ ꯅꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯁꯨ ꯃꯌꯥꯏ. ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯊꯤꯅ ꯉꯥꯡꯉꯤꯗꯣ. ꯃꯃꯥ, ꯅꯪꯕꯨ ꯇꯥꯅꯤꯡꯗꯦꯅꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ? ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ. ꯊꯤꯅ ꯍꯥꯏꯕꯒ ꯐꯖꯅ ꯍꯥꯏꯕꯒ, ꯐꯖꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯕꯅ ꯋꯥꯁꯦ ꯉꯥꯡꯅ ꯇꯥꯅꯕ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯅꯪ. ꯄꯥꯕ, ꯑꯗꯨꯝꯅꯅꯦ ꯏꯃꯥꯁꯦꯈꯔ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯏꯃꯥꯒꯤ ꯃꯆꯤꯡꯁꯦ ꯂꯧꯕꯅ ꯏꯕꯦꯂꯩꯁꯤꯁꯨ ꯍꯩꯅ ꯇꯥꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯦ. ꯑꯗꯨꯝ ꯄꯪꯁꯥꯎꯗ ꯁꯥꯎꯔꯒ ꯂꯩ. ꯃꯥꯅ ꯑꯩꯁꯦ ꯐꯨꯗꯦꯗ ꯈꯥꯛꯏꯕꯅꯤ ꯄꯥꯕ. ꯑꯋꯣꯏꯕꯒꯤꯔꯅꯤ ꯊꯣꯏꯕ? ꯏꯆꯥ ꯏꯕꯦꯂꯩꯅꯕꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯗꯞꯀ ꯇꯧ ꯂꯥꯛꯄ꯭ꯔꯅꯦ? ꯄꯥꯕ, ꯗꯞꯇ ꯅꯠꯇꯦꯗ. ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯅ ꯃꯋꯥꯡꯂꯤꯕꯅꯤꯗ. ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯤꯕꯅꯤ. ꯃꯗꯨꯗ ꯁꯣꯛꯈꯤꯕꯗꯒꯤ ꯈꯣꯡꯁꯦ ꯗꯥꯛꯐꯝ ꯑꯗꯨ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ. ꯏꯄꯥꯒꯤ ꯏꯕꯦꯂꯦ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ. ꯀꯔꯤꯒꯤ ꯇꯧꯍꯩꯗꯕꯅꯣ ꯄꯥꯕ? ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯅ ꯑꯩꯅꯁꯨ ꯇꯧꯕꯅꯤ. ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯒꯨꯟꯕꯨ ꯆꯦꯜꯂꯤꯕꯒꯦ? ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯎꯠꯄꯗꯣ ꯄꯥꯝꯃꯨꯖꯩ. ꯏꯟꯊꯨꯔꯒꯗꯪ ꯇꯣꯛꯂꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ. ꯈꯔꯒ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯁꯦ ꯃꯦꯠꯂꯒ ꯍꯥꯠꯀꯅꯤ ꯑꯩꯗꯤ. ꯇꯁ ꯀꯝꯗꯧꯏ? ꯑꯗꯨꯅꯤꯗꯅ ꯃꯃꯥ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯕꯗꯣ. ꯇꯧ ꯏꯕꯦꯝꯃ, ꯇꯧ. ꯍꯦꯔꯥ, ꯌꯨꯉꯥꯎꯊꯤ ꯑꯁꯤꯕꯨ ꯀꯣꯛ ꯍꯦꯛꯇ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯈꯣ. ꯑꯁꯨꯛ ꯌꯥꯝꯅ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯎꯗꯕ, ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯗ ꯈꯟꯕ ꯃꯥꯕꯨ ꯃꯤꯔꯣ? ꯃꯥ ꯃꯤ ꯅꯠꯇꯦ. ꯍꯥꯠꯇꯣꯛꯈꯤꯕꯗꯅꯦ ꯄꯥꯝꯃꯨꯗꯦ. ꯑꯁ ꯄꯥꯕ, ꯏꯃꯥꯒ ꯏꯕꯦꯂꯩꯒꯁꯦ ꯌꯥꯗꯦ. ꯋꯥꯈꯜ ꯇꯥꯗ꯭ꯔꯤ. ꯃꯣꯏꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯄꯥꯕ. ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁ꯭ꯋꯥꯏꯗ ꯅꯤꯁꯥ ꯈꯥꯏꯖꯤꯜꯂꯛꯄꯅꯤ. ꯃꯃꯥ ꯃꯆꯥ ꯑꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯉꯥꯡꯅ ꯇꯥꯅꯕ ꯌꯥꯗꯕꯅꯤ. ꯉꯁꯤ ꯑꯩꯅꯀꯣ ꯃꯆꯤꯡ ꯑꯗꯨ ꯀꯥꯡꯂꯛꯂꯕꯗꯤ ꯅꯈꯣꯏ ꯂꯤꯆꯩ ꯃꯔꯨ ꯑꯁꯤꯅ ꯐꯗ꯭ꯔꯠ ꯂꯥꯎꯅ ꯍꯥꯏꯗꯠꯀꯅꯤꯀꯣ ꯅꯣꯏ. ꯍꯣ, ꯍꯥꯏꯗꯠꯄꯤꯔꯣ ꯂꯥꯛꯑꯣ. ꯍꯦꯔꯥ ꯃꯃꯥ, ꯅꯪꯁꯨ ꯎꯁꯤꯠꯃꯟꯗꯦꯀೋ. ꯕꯥꯕꯥ, ꯌꯥꯔꯦ. ꯁꯨꯝ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯤꯔꯅꯨ. ꯑꯩ ꯏꯆꯥ ꯃꯌꯥꯝꯗꯣ ꯌꯨꯝꯗꯨꯗ ꯍꯨꯟꯇꯣꯛꯂꯒ ꯊꯅꯝꯂꯤꯕꯅꯤ. ꯑꯗꯨꯅ ꯐꯧ ꯃꯌꯥꯝ ꯑꯗꯨ ꯄꯨꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯔꯣ ꯄꯥꯕ. ꯍꯣꯏ ꯏꯄꯥꯅꯦ. ꯅꯪꯒꯤ ꯊꯪꯅꯕꯒꯤ ꯅꯕꯨꯡ ꯆꯥꯎꯕꯗꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ. ꯃꯉꯣꯟꯗꯅꯦ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯊꯤꯟꯕꯤꯌꯨ ꯌꯥꯕ꯭ꯔꯥ ꯌꯦꯡꯍꯜꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯗꯨ ꯆꯠꯈ꯭ꯔꯦ. ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯕꯦꯂꯩꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯤꯅ ꯆꯩꯔꯛꯏ. ꯀꯩꯅꯣꯕ ꯅꯨꯄꯥ? ꯅꯪꯒꯤ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕꯒꯤ ꯁꯤꯗ ꯂꯥꯛꯏꯅꯣ? ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯀꯥꯟꯅꯒꯗꯕꯁꯨ ꯅꯠꯇꯦ. ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯐꯧ ꯂꯧꯕ ꯆꯠꯁꯦ ꯍꯥꯏꯔꯕꯗ ꯅꯌꯨ ꯑꯗꯨ ꯊꯛꯇꯕꯤ ꯂꯥꯛꯀꯗꯕꯅꯤ. ꯅꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯅꯪꯅ ꯀꯔꯤ ꯐꯧ ꯍꯣꯟꯗꯣꯏꯅೋ? ꯅꯁꯥꯅ ꯅꯁꯥꯒꯤ ꯐꯤꯕꯝꯁꯨ ꯌꯦꯡꯗꯦ. ꯌꯨꯝꯗ ꯍꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯣ. ꯑꯩꯅꯦ ꯊꯪꯅꯕꯒꯤ ꯇꯥ ꯆꯥꯎꯕꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ. ꯏꯄꯥꯝꯗꯒꯤ ꯅꯤꯕꯣꯏ ꯍꯟꯕꯣꯏ ꯇꯧꯔꯒꯁꯨ ꯂꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯕꯨ ꯎꯁꯤꯠꯇꯗꯨꯅ ꯅꯌꯨꯁꯨ ꯊꯛꯂꯒ ꯂꯥꯛꯄ.
ꯅꯠꯇꯦꯅꯦ ꯅꯪꯒꯤꯁꯦ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ? ꯏꯕꯦꯂꯦ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯜꯂꯤꯀꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯌꯨꯁꯤꯃꯗꯤ ꯊꯥꯗꯣꯛꯄꯁꯨ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯍꯣꯏ ꯉꯝꯗ꯭ꯔꯕꯗꯤꯅꯦ ꯉꯟꯇꯥꯅ ꯑꯗꯨꯝ ꯁꯤꯖꯈꯤꯕ ꯇꯥꯕꯅꯤ ꯅꯆꯥꯅꯁꯨꯒꯤ ꯀꯨꯝꯍꯩꯒꯗꯣ ꯌꯦꯡꯕ ꯐꯪꯗꯅ ꯑꯗꯨꯃꯛ ꯁꯤꯈꯤꯕ ꯇꯥꯕꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯥꯏ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯁꯅꯨ ꯅꯪꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯕꯤꯔꯨꯅꯨ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯗꯕꯨ ꯀꯔꯤꯒꯤ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯉꯥꯡꯖ ꯁꯥꯔꯤꯕꯅꯣ ꯉꯥꯡꯂꯤꯕꯗꯣ ꯋꯥ ꯃꯥꯡꯗꯨꯅ ꯇꯣꯛꯀꯗꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯅꯦ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯛꯀꯦ ꯅꯪꯅ ꯆꯠꯄꯗ ꯄꯨꯈꯤꯅꯕ ꯑꯗꯨꯝ ꯂꯩꯔꯝꯃꯨ ꯁꯦ ꯏꯁꯨꯁꯦ ꯉꯥꯏꯍꯥꯛꯇ ꯄꯝꯃꯨꯁꯦ ꯅꯪꯁꯨ ꯀꯔꯥꯏꯅꯣ ꯁꯤꯗ ꯄꯤꯔꯝꯃꯨ ꯏꯃꯥ ꯃꯅꯥ ꯃꯁꯤꯡꯗꯨ ꯍꯦꯛꯏꯉꯩꯗ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯈꯔ ꯌꯥꯝꯅ ꯍꯦꯛꯄꯤꯔꯛꯑꯣ ꯃꯁꯤ ꯌꯥꯎꯔꯕꯗꯤ ꯌꯨꯒꯤ ꯃꯥꯔꯤꯅꯕ ꯆꯥꯅꯅꯕꯗꯣ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ ꯏꯃꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯗꯕꯅꯀꯣ ꯑꯩꯗꯤ ꯁꯛꯇꯥ ꯑꯁꯤꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗꯣ ꯏꯪꯈꯣꯜꯗ ꯆꯪꯈ꯭ꯔꯦ ꯏꯕꯦꯂꯩꯗꯤ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯤ ꯊꯣꯏꯕꯁꯨ ꯌꯨ ꯉꯥꯎꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯄꯗ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣꯏꯃ ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯕꯨ ꯂꯥꯏ ꯆꯪꯉꯕꯣ ꯍꯣ ꯅꯣꯏ ꯅꯄꯥ ꯑꯁꯤꯕꯗꯣ ꯑꯗꯨ ꯆꯪꯉꯦ ꯍꯥ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯊꯋꯥꯏꯗꯨꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯚꯨꯠꯇꯨꯅꯤꯅꯦ ꯆꯪꯉꯤꯁꯦ ꯅꯪꯀꯣ ꯉꯁꯤ ꯁꯣꯏꯔꯣꯒ ꯅꯪ ꯀꯔꯤꯒꯤꯅꯣꯕ ꯅꯨꯄꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯡꯉꯝ ꯆꯥꯗ꯭ꯔꯤꯁꯦ ꯅꯌꯨ ꯑꯗꯨ ꯉꯥꯎꯔꯗꯤ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯜꯂꯒ ꯁꯤ ꯌꯧꯕ ꯐꯥꯎꯕ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁ ꯅꯨꯄꯤ ꯑꯩꯅꯦ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯜꯂꯒ ꯂꯥꯛꯂꯁꯨ ꯀꯅꯥꯝꯇꯗ ꯑꯀꯥꯏꯕ ꯋꯥ ꯉꯥꯡꯉꯝꯗꯦ ꯅꯪꯅ ꯐꯧ ꯂꯧꯕ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗ ꯏꯆꯥ ꯑꯅꯤꯁꯤꯒ ꯀꯔꯝ ꯍꯥꯏꯅ ꯅꯇꯣꯝꯇ ꯄꯨꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯈꯜꯂꯒ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯅꯌꯨ ꯑꯗꯨ ꯊꯛꯄꯤꯗ꯭ꯔꯤꯉꯩꯗ ꯈꯟꯕꯤꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯅꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯐꯧ ꯀꯌꯥꯝ ꯍꯨꯟꯕ ꯉꯝꯗꯣꯔꯤꯒꯦ ꯍꯦꯔꯥ ꯅꯨꯄꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯄꯥ ꯊꯣꯏꯕꯅꯤꯅꯦ ꯊꯣꯏꯕ ꯃꯇꯝ ꯑꯃꯗ ꯐꯧꯕꯣꯠ 50-100ꯗꯤ ꯏꯇꯣꯝꯇꯅ ꯂꯥꯏꯅ ꯍꯨꯜꯂꯝꯂꯤꯕ ꯅꯨꯄꯥꯅꯤ ꯍꯣꯏ ꯃꯇꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀ ꯀꯔꯤꯗ ꯈꯦꯠꯅꯕ ꯂꯩꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪꯗꯤ ꯈꯪꯖꯔꯝꯃꯣꯏ ꯃꯇꯝ ꯑꯗꯨꯗꯅ ꯅꯁꯥ ꯅꯎ ꯑꯗꯣ ꯇꯤꯛ ꯇꯤꯛ ಲಾꯎꯅ ꯌꯥꯝꯅ ꯐꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯆꯨꯝ ꯌꯥꯡꯒꯟꯕꯅꯤ ꯅꯪꯅ ꯃꯥꯜꯂꯤꯁꯦ ꯑꯗꯨꯁꯨꯅꯦ ꯆꯨꯝ ꯃꯤꯔꯣꯟꯕꯤ ꯅꯕꯨꯛꯇꯨꯅ ꯌꯨꯔꯥꯏ ꯆꯤꯟꯕꯒꯤ ꯇꯍꯤ ꯆꯦꯡꯐꯨꯃꯨꯛ ꯆꯥꯎꯕ ꯃꯈꯩ ꯀꯪꯊꯣꯛꯂꯤ ꯅꯁꯥ ꯑꯗꯨꯅ ꯏꯆꯞ ꯆꯞꯅ ꯌꯥꯝꯅ ꯐꯖꯔꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯧ ꯍꯣꯟꯒꯅꯤ ꯀꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯃꯈꯣꯡ ꯑꯁꯤ ꯆꯨꯝꯅ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯪꯁꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯨꯟꯖꯣꯅ ꯁꯤꯟꯗꯨꯅ ꯊꯪꯅꯕꯒꯤ ꯏꯕꯦꯂꯩꯒꯤ ꯁꯥꯒꯩꯒꯤ ꯃꯕꯨꯡ ꯊꯣꯛꯄ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯐꯧ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯂꯩ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯧ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯗꯤ ꯃꯌꯨꯝꯗ ꯂꯩꯇꯦ ꯌꯨ ꯌꯣꯟꯕꯤ ꯏꯅꯦꯒꯤ ꯄꯣꯠꯐꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯏꯕꯦꯂꯩꯅ ꯐꯧ ꯁꯨꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯦ ꯑꯄꯤꯛꯄ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯐꯧ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯨꯅꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯇꯥꯂꯛ ꯑꯁꯤꯗ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯆꯥꯛ ꯈꯤꯇ ꯊꯤꯕꯤꯌꯨ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨꯅꯦ ꯏꯃꯥꯅ ꯊꯕꯛꯁꯦ ꯑꯔꯣꯏꯕꯤꯗ ꯆꯤꯟꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯛꯇꯣ ꯂꯥꯝꯅꯤꯡꯉꯥꯏ ꯃꯇꯝ ꯁꯨꯛꯂꯩ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯆꯥꯛ ꯂꯥꯝꯃꯤ ꯀꯅꯥ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯅꯈꯨꯠ ꯊꯥꯡꯒꯠꯅꯧ ꯃꯍꯥꯛꯅ ꯁꯤ ꯍꯥꯏꯔꯨꯕꯗ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈꯔ ꯑꯃꯗꯤ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯏ ꯏꯕꯦꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯃꯁꯤꯡ ꯊꯤꯒꯦ 1 2 3 4 ꯅꯈꯣꯏ 4 ꯇꯔꯨꯛ ꯆꯥꯅꯤꯡꯉꯤꯁꯦ ꯏꯃꯥ ꯑꯩꯁꯨ ꯆꯥꯅꯤꯡꯉꯗꯤ ꯅꯈꯨꯠ ꯊꯥꯡꯒꯠꯄ ꯌꯥꯗ꯭ꯔꯣ ꯅꯄꯥ ꯇꯧ ꯂꯩꯕ꯭ꯔꯕ ꯅꯣꯏ ꯍꯥꯏ ꯅꯈꯣꯏ ꯑꯇꯩꯗꯤ ꯀꯅꯥ ꯋꯥꯠꯂꯤ ꯍꯥꯏꯅꯔꯛꯑꯣ ꯍꯣꯔꯦꯟꯅꯦ ꯑꯩꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯑꯩ ꯆꯥꯍꯧꯗꯦ ꯍꯥꯏꯅ ꯇꯧꯅꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯗꯨꯗꯤ ꯌꯥꯅꯔꯕꯣ ꯅꯈꯣꯏ 5ꯁꯤ ꯈꯛꯇꯔꯣ ꯆꯥꯛ ꯂꯥꯝꯃꯤꯁꯦ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯑꯩꯗꯤ ꯆꯥꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯆꯥꯛ ꯆꯥꯅꯒꯦ ꯍꯥꯏꯕꯗꯣ ꯂꯥꯛꯅꯔꯣ ꯆꯥꯛꯈꯨꯝꯗ ꯍꯦ ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯑꯇꯩ ꯂꯩꯍꯧꯔꯤꯕꯁꯤꯡ ꯅꯈꯣꯏꯅꯦ ꯏꯃꯥꯅ ꯁꯨꯔꯝꯂꯤꯕ ꯐꯧ ꯑꯁꯦ ꯆꯈꯥꯏꯔꯝꯒꯅꯨꯀꯣ ꯍꯦꯛ ꯆꯥꯏꯊꯣꯛꯑꯝꯃꯕ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏ ꯕꯦꯃꯥ ꯅꯪꯅ ꯑꯍꯜꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯐꯧ ꯆꯈꯥꯏꯍꯜꯂꯝꯒꯅꯨꯀꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯨꯝꯕꯟꯗ ꯍꯥꯞꯂꯝꯕ ꯐꯧꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯈꯥꯏꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯁꯟ ꯁꯥꯗꯨꯅ ꯀꯥꯕꯛ ꯀꯥꯕꯛ ꯆꯠꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯆꯦ ꯃꯕꯨꯡ ꯃꯌꯥꯝ ꯑꯗꯨꯅ ꯃꯀꯣꯛꯇ ꯐꯧ ꯃꯌꯥꯝ ꯑꯗꯨ ꯑꯣꯔꯣ ꯑꯣꯔꯣ ꯍꯩꯊꯗꯨꯅ ꯁꯥꯟꯅꯔꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯂꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯈꯤꯗ꯭ꯔꯥ? ꯇꯧꯈꯤꯗ꯭ꯔꯥ? ꯅꯣꯏ ꯇꯧꯈꯤꯗ꯭ꯔꯥꯕ? ꯅꯣꯏꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ? ꯑꯩꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯩꯇ ꯁꯤꯖꯈ꯭ꯔꯒ ꯐꯒꯗꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕꯤꯁꯨ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯦꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯃꯛꯀꯤ ꯁꯛꯇꯥꯅꯤ, ꯌꯦꯡꯂꯨꯕ ꯃꯥꯏꯀꯩꯗ ꯐꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯏꯕꯦꯂꯩ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯣ? ꯀꯔꯤ ꯀꯨꯝꯍꯩꯅꯣꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯣ? ꯑꯦ ꯅꯨꯄꯤ, ꯀꯩꯅꯣ ꯅꯆꯥ ꯑꯇꯣꯝꯕꯁꯤꯅ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯣ? ꯐꯧꯁꯤꯅ ꯏꯔꯨꯖꯔꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯍꯣꯏꯗꯦꯍꯦ, ꯏꯅꯦꯝ ꯏꯀꯨ ꯂꯧ ꯌꯥꯝ ꯆꯥꯕ ꯆꯥꯕꯤ ꯂꯩꯔꯤꯕꯨ ꯏꯁꯤꯡꯅ ꯂꯨꯗ꯭ꯔꯕꯁꯨ ꯐꯧꯅ ꯑꯗꯨꯝ ꯂꯨꯖꯕ ꯌꯥꯏꯅ꯫ ꯍꯦꯃ, ꯀꯩꯅꯣꯅꯦ ꯑꯇꯩꯁꯤꯡꯁꯤꯅ ꯀꯞꯇꯅ ꯂꯩꯔꯤꯁꯤꯅ? ꯍꯩ, ꯅꯈꯣꯏꯁꯨ ꯐꯧꯅ ꯏꯔꯨꯖꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯅꯣꯏꯕꯣ? ꯍꯥꯏ ꯅꯨꯄꯤ, ꯀꯞꯅꯔꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯨꯖꯊꯣꯛꯎꯅꯦ ꯅꯪꯁꯨ꯫ ꯀꯩꯅꯣꯅꯦ ꯅꯆꯥ ꯃꯌꯥꯝꯗꯨꯕꯨ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯨꯕꯣ? ꯂꯨꯖꯕꯅꯤ ꯍꯥꯏꯅ ꯂꯨꯖꯔꯗꯤ ꯂꯣꯏꯅꯃꯛ ꯂꯨꯖꯕꯤꯌꯨ꯫ ꯑꯇꯩ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯁꯤꯡ ꯋꯥꯠꯄꯒꯨꯝꯅ ꯇꯧꯏꯗ꯫ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯕꯨ ꯁꯤ ꯈꯛꯇꯔꯅꯦ? ꯅꯨꯄꯤ ꯀꯌꯥ ꯁꯨꯈꯤꯒꯦ? ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦꯅꯦ꯫ ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯍꯣ ꯅꯆꯥꯁꯦ 100 ꯃꯆꯥ ꯐꯥꯎꯕ ꯃꯁꯤꯡ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯅꯪꯅ ꯇꯧꯕꯤꯔꯛꯂꯕꯗꯤ ꯏꯆꯥꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯆꯥꯛ ꯊꯤꯔꯒ ꯅꯆꯥꯁꯦ ꯆꯥꯛ ꯄꯤꯖꯔꯤꯉꯩꯗ ꯇꯧꯔꯝꯂꯤꯁꯦ ꯎꯔꯕ꯭ꯔꯥ? ꯏꯃꯨꯡ ꯑꯁꯤ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ, ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯁꯨ ꯍꯣꯠꯅꯕꯗ, ꯑꯗꯨꯒ ꯁꯦꯜꯁꯨ ꯇꯥꯟꯕ꯫ ꯀꯔꯤꯅꯣꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯈꯜꯂꯤꯁꯦ? ꯍꯣꯏ, ꯊꯕꯛꯇꯣ ꯁꯨꯛꯁꯨ ꯁꯨꯗ꯭ꯔꯕꯁꯨ ꯑꯩ ꯂꯣꯏꯅ ꯁꯤꯜꯂꯒꯦ꯫ ꯌꯨ ꯊꯛꯄꯁꯤꯗꯗꯤ ꯇꯣꯛꯄꯤꯔꯣ꯫ ꯏꯆꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯩꯅꯦ ꯂꯣꯏꯅ ꯁꯦꯜꯁꯨ ꯇꯥꯟꯖꯔꯒꯦ꯫ ꯅꯨꯄꯤ, ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯊꯛꯇꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯁꯨ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯑꯗꯣ ꯅꯪ ꯁꯥꯎꯔꯅꯨ, ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯊꯛꯇꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯌꯥꯔꯦ, ꯅꯪꯒꯤ ꯇꯥꯠ ꯄꯥꯠꯇꯨꯗ ꯄꯪꯊꯒꯗꯕ ꯏꯕꯦꯂꯩ ꯅꯠꯇ꯭ꯔꯦ꯫ ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ, ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯒꯦ꯫ ꯑꯩꯅꯦ ꯊꯕꯛꯅ ꯌꯥꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯗꯨꯝ ꯑꯍꯦꯟꯕ ꯍꯥꯞꯆꯤꯜꯂꯛꯑꯗꯕꯅꯤ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯊꯥꯖꯗꯕ ꯇꯧꯒꯅꯨꯅꯦ꯫ ꯑꯩꯅꯦ ꯍꯌꯦꯡꯗꯒꯤ ꯁꯨꯛꯊꯛ ꯊꯛꯑꯔꯣꯏ꯫ ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ, ꯑꯩ ꯊꯕꯛ ꯇꯧꯒꯦ꯫ ꯌꯥꯝ ꯌꯦꯠꯂꯛꯀꯅꯨꯀꯣ, ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯑꯗꯤꯅꯦ ꯐꯧ ꯁꯨꯅꯅꯕ ꯁꯨꯛ ꯑꯁꯤꯅ ꯊꯣꯝꯃꯛꯀꯅꯤ ꯅꯪ꯫ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯩꯁꯦ ꯍꯥꯠꯀꯦꯒ ꯇꯨꯞꯀꯦꯒꯗ ꯍꯥꯏꯔꯒ ꯂꯩꯔꯤꯁꯤꯕꯣ? ꯅꯪꯁꯦ ꯍꯤꯡꯆꯥꯕꯤꯗ ꯍꯤꯡꯆꯥꯕꯤ꯫ ꯏꯕꯦꯝꯃ ꯅꯪ, ꯑꯩꯅꯦ ꯑꯁꯤꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯁꯤꯗ ꯉꯥꯛꯇ ꯇꯨꯝꯂꯤ꯫ ꯀꯣꯛꯁꯦ ꯑꯔꯣꯏꯕꯤꯗ ꯉꯥꯎꯈꯠꯂꯛꯏ꯫ ꯅꯨꯄꯤ, ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎ꯫ ꯂꯋꯥꯏꯁꯤꯗ ꯏꯁꯤꯡ ꯈꯤꯇ ꯊꯥꯕꯤꯔꯨ ꯂꯥꯛꯑꯣ꯫ ꯅꯣꯏ ꯅꯄꯥ ꯑꯁꯤꯕꯗꯣ ꯑꯗꯨ ꯀꯧꯔꯒ ꯑꯣꯏꯅ ꯂꯋꯥꯏꯗꯣ ꯏꯁꯤꯡ ꯊꯥꯜꯂꯨ꯫ ꯆꯠꯂꯣ ꯑꯥꯗ꯫ ꯃꯁꯤꯗꯤ ꯑꯩꯗ ꯇꯨꯝꯖꯈ꯭ꯔꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯣ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯏꯕꯦꯂꯩꯁꯨ ꯐꯧ ꯁꯨꯕꯗꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯆꯦꯡ ꯑꯗꯨ ꯈꯩꯗꯣꯛꯂꯒ ꯆꯥꯛꯁꯪꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯅꯨꯄꯥ, ꯍꯣ ꯅꯨꯄꯥ! ꯍꯩꯃꯥ, ꯇꯥꯗꯦꯅꯦ ꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯃꯤ꯫ ꯅꯨꯄꯥ, ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯀꯩ ꯇꯧꯔꯦ? ꯅꯃꯤꯠꯇꯣ ꯑꯝꯇ ꯁꯤꯡꯉꯨ, ꯑꯩ ꯋꯥ ꯍꯥꯏꯔꯝꯒꯦ꯫ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯅꯦ, ꯑꯩ ꯇꯥꯏꯅꯦ꯫ ꯀꯩꯅꯣ, ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩꯅꯦ ꯆꯥꯛꯁꯪꯗ ꯆꯦꯡ ꯑꯝꯇ ꯊꯝꯃꯨꯒꯦ, ꯑꯗꯨꯒ ꯅꯆꯥꯁꯤꯡꯅ ꯆꯥꯏꯔꯝꯕꯒꯤ ꯂꯨꯈꯥꯛꯁꯨ ꯂꯣꯏꯁꯜꯂꯨꯈꯤꯒꯦ꯫ ꯅꯪꯅ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯨ꯫ ꯁꯨꯃꯥꯡꯁꯤꯗ ꯁꯥꯟꯅꯍꯧꯕꯅꯤ꯫ ꯃꯆꯦ ꯍꯣꯏ ꯃꯌꯥꯝꯕ ꯍꯣꯏ ꯑꯉꯥꯡ ꯉꯥꯛꯇꯅꯤꯅꯅꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯨꯀꯣ꯫ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯍꯣꯏꯍꯦ, ꯇꯥꯏꯌꯦ, ꯆꯠꯂꯣ꯫ ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯇꯧꯔꯨꯔꯣ ꯑꯗꯨꯝ꯫ ꯃꯁꯤꯗꯒꯤ ꯏꯕꯦꯂꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝꯁꯨ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯕꯛ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫
Matam aduda sumangda sanahauba machanupa athombodo amuk yenglai adubu angang adu mache mayamgi marak aduda yauramde. Oiriba mataw aduda Ibelai swai laukre. Pungkakta chawriba machasing aduda macha athomba adubu hangjai. Adubu makoisu khangde haina hairakli. Ibelai yamna pakhatna machabu koithi thiraklami. Mahaki mihul adusu kana chongba haurakli. Mamitagi mapisu taraklami. Mana adumna koithi thirakpa adudadi makhoigi ingkhol matonda leiba pukri aduda karigumba Jom lauba ising sanabagumna tauba makhol ama taraklami. Ibelai thinthade yamna thuna chensinduna yengluba matamdadi macha atomadu pukriduda tasinduna sor honba ngamlaktraduna masa adu firing kauramnaba itap tap thakiba mataw adu ure yamna kanna lauduna mahak pukri aduda chongthai aduga machabu lokhalami mabuk aduda metuna ising mayam adu othokhalami aduga kaptuna machabu wakhal taraknaba haina tawri imagi atomba se imalai nang kaisu tawruye hogol se imalai ringaida icha kaisu tawba yaruye se mitpango imalaye mitpango magi nupina kana laukhiba aduga kablakpagi makhol tarakpa aduda tumlamba thoiba adu yugini saga hankiduna wakhal tana makai adum chelaklami adugadi oiramliba mataw aduna mahak swai laukre chensinduna machabu sor holakna bahaina hunaje uchina china laigi thawjaldagi angang adu sor tapna holakli aduga kappa horaklami Ibelai machabu chetna kunsinduna kaplami. Ima yamna lankri. Ima gi atomba. Ima na thabakta mai punaringaida ichabu yengsinba ngamhodabani. Nangbu pokpana pabungdi miyoidrabani sa olabani haiba ima na kauthoklure. Aduna ichabu mangonda senaw haiduna sinarambadagi soibani. Law. Ima ga hojingma mafam ase thadoktuna chatlasi. Mafam asida asum leirabadi ichasing ase ama natraga ama nongmadi soidana siragani. Asi haiduna Ibelai na mapi achotpa do pabo sintoktaba makai sumangda lehoriba macha mayamadubu puduna mapamda chatpa hawi. Thoibina mamitagi mapi tana kaptuna magi nupibu khami. Ibelai, ai yam soikri. Ai matung adumna amuk hana tawrar. Yusu thaklar. Namana chana khoi chakhino. Ai soikri. Ai na wasaktuna hai. Ngasi haiba numit asidagi ai yu amuk hana thaklar. Nangi tatuda ai na amuk hana pangtharar. Nongmadi wakhal tarakani khanduna ai na hinglakpani. Adubu ngasi thokliba thodok asidi aina nangbu yamna warabai aibu amu hana khamlaki khangan aduga ko busulakan asi haiduna muk chatpa hawi handakti thoiba adu magi nupida khoiramdeda khai kaptuna magi nupibu khamjarami Ibelai samagi nupagi mataw aduda handak tangdi aroiba oina ngakpiragi khanduna mahak mayumda amu hanjelami asumna numit adudagidi thoiba adu amu khana yu thakidre mahak mapung phana wakhal tare magi nupi angangi damakta yamna kanna hotna jaduna makhoi bu nungaina thambikhirami